Matang kaktana athingba thamle NRFM Mother Care Children Hospital and Research Center Sagol Banda Laiba se Matam kaktana athingba thamle haina aina thingkraba Lalholub National Revolutionary Front Manipur NRFM ge Central Media Coordinator Salarena Khudek piduna thadorokpa Gerald amana fongdorali Gerald aduna makha taraduna hai chahi cha kayadagi khuta khulai paiduna imaleba ki damak lanthengna duna lagliba lup asibu hairiba hospital asina party gi mingja thiba yaba thabak thoram kaya tawre haiba khangbadagi luki kamret ka wari sananabagi thaba matamda CID taksinduna fahan kibasi taraina lawde amadi natai chadaba mawong kayada trick tawrakpa asigi sapchaba party na tawfam thokpa tawrakani hospital asida thabak tawriba khudingmakna lagliba March tang Taret Pawagi Manungda Changderakadabani Aduga athingba si thamlingai manungda patient singna hairiba hospital asida ana layeng tawba changbidanaba NRFM gi maikaidagi khangalakpaga loinana athingba sigi mayokta lam henduna hairiba hospital asi hanglamba amadi patient singna layengba ngamlamba tarabadi maduda thorakpa afa fata khudimaki responsibility masa masana pugadabani haina surchirol asina makatana phongdorokli Holding Haki Mamangda Taukiba earthquake aduna Thawal district ki Wangding Lamding Higher Secondary the Labor Relief Camp ki building ki sarukhara wall ceiling thing crack loina sale hairi Junta na mobile lauchin naba landarakpada Kareni forstinga akanba maongda kapnakhre Myanmar gi khathangba Sanstead ki Pekon town chiki manung chana laiba mobe town bu Kareni Nationalism Defense ke NDF na lauchin duna laiba do Myanmar Junta na handongnaba honarakpada nakal anigi marakta akanba maongda nomai kapnakhre Kareni State Border da lairiba miyoising aduna fongdorapagi matung ina KNDF amasong Myanmar Junta gi marakta akanba maongda nomai kapnariba adu Junta na mobe town amu hanna lausinabagini makoina makha taraduna Junta gi ahenba forcing loiko road fauduna tongan maikai mobe town tamna changchilagli marak asida Junta gi light infantry battalion chamriga kunitoina artillery sijinaduna town aduda bom kaya kapchinki Mamangi December da KNDF na lauchenduna lairamba town adu hojik thoragliba anoba irang asina mafam aduda lairamba miyoi lising kaya mayum thadoktuna chenakibadagi mafam aduda miyoi amata laibagi mami tadre Junta gi artillery staff sting aduna February tha khakda misa manga hatki aduda nupi amasung angang yawbada natana atopa taramathoi amana ka hena asok apanangki mafam aduda laiba yum laisang school amasung clinic care so attack tawduna thugai ki haina ngasi KNDF ki maikaidagi fongdoragli KNDF na makadana fongdor ki bada Junta gi maikaida masing yamlaba asi ana kaya yawki makhoi gi maikaida so rebel khara siba nangke maraga chida Junta gi maikaidagi lanmi tarenda tawrakiba adubudi ningthina yengchinbidana thamli aduga atopa nipan amana makhoi gi laifam unit sing adu thadoktuna chenkibani haina makataragli Churchandpur Kro Taramanga Lang Marigi heroin ga konana miyo ema fare Churchandpur district ki Thingkang Phai Khungang da lupa Kro Taramanga ga Lang Mari rongi oigadaba heroin number 4 kilo ama makai puna showcase samaga kuntrani thoida haptuna Mahindra Bolero da ain kaina puramba M Tanglen village dagi Thangsunmang koba miyo ama Assam Rifles na fare hairi heroin number 4 ga konana faraba miyo adu Assam Rifles na Churchandpur police station na sinaduna NDPS Act 1985 ki makhada case ama panduna makhataba ain gi oiba thabak lokotba hokre hairi khoirel na sikpada IDP ama sire miyoi ahumna hospital la laikanakhre yamna tangna thokpa laibak thiba thodok ama oinam SC manung chanba Kaithel Manbi police station na konba Leimaram waroi singdagi houjingna Manipur da thokliba irang achida Leimaram government high school relief camp ta sangda from lawriba IDP mari khoirena sikpadagi amana laikanaba ngamdana laikidre ahumna aruba phibam da laikanari khoirena sikpadagi laikidaba miyo adu Laiswanbam Jiten Chahi Nimpu Apokpa Amu Gawi aduga laikanariba IDP ahum aduna Soibam Ahong Jaw Chahi Hompu Manga Apokpa Amuba Samte Sabam Biren Chahi Yangkai Nitoi Apokpa Maiten Amadi Maibam Subhasandra Chahi Yangkai Mari Apokpa Muhindro ni hairi Thaudo asigi matangda IDP amana fongdorakibada driver ama yauraga IDP manga asi ayupung 13 rom tabda relief camp achidagi miyoi taruk Bisnupurda leiba FCI go down da cheng launa bachat ki bani makoina cheng hablaga numit yung mapung 12 tabada gari thaudorakpada
godown manakta makon saduna leiramba khorel mayam ama paithoraktuna makoi marida chikkibani khorel mayamna chikpadagi jiten gi phibam lusilakpaga loinana makoi mari mak nambolda leiba sayon hospital da pukatki adubu jiten di laikanaba ngamdana leikhidabani makhadana Subhash Chandrana sayon hospital da makhadaba layeng chathagi aduga biren amadi ahongjauna district hospital Bisnupur da puduna makhadaba layeng chathaki makoi ahum di thoina khudong thiningai oidre district administration Bisnupur gi maikai dagi miyoi mari adu hospital da pukhatpa amadi layeng bada changba senpang khudingma puthokpaga loinana SDO Nambol Tongbram Syam Kumar SCM na Koichen Chenduna layeng bagi thabak adu pangthoki hairi leikhidraba jiten gi hakchang postmortem gi damak Imphal da pukhatkre hairi akanba warning tawrakre Cookie Alliance for Nampi Awakening Movement kanamna Federation of Civil Society Organization Fox da warning tawrakre Fox na mayamna changba yanadraba mafamda miyanga loinana santi puba khongchat chatkani hairubadagini ngarang ayuk Sengmai Police Station na konba Kanto Sabal Sericulture Farm manakta leiba usam hera gauba miyoi amagi inkolda 51mm ILL round parashel ama leram lehairi sangai ge yum kaibul lamjau pak chanalan mai chakre malengge dei mafam da fangraba kongol mut kidanaba lengang na akanba section tharang lokhaliba state animal sangai gi amata ngairaba haurakpam amadi mayum oiriba loktak bat ki masai konda leiba kaibul lamjau national park tanga si kangaudana jalakibal lan maina amangada kaya thokan kre ngasi numidang waram pung 3 makhai rom khara helakpada Ibong Frangi mapa Pabocing gi manakta leiba Tongbram Ragu gi farm manak pareng kaibul lamjau sagram amadi thanga khoironga tainana sangai singna khwaidagi pamna chaktaba Pabocing gi manakta leiba Chingmai IB2 romda khangaudana horakpa maina yamna kana kaibul lamjau da lanmai saklakibani lanmai chakpa urakpadagi forest department gi staff ching amadi khunja singna khudakta changchinduna mai kanbagi thabak chatagi numidangi matam oibana mai kanbagi thabak changchinba amadi muthatpada wana thoki adubu kana honaduna pung 3 makhai khara helakpada mapung phana mai adu muthatba ngamki hairi sangai kaya yamna siramgani natraga siramloi haibagi matangda hojik fawbagi oina official oiba report amata phangba leitri hairi